sigi manung chan leiba lang mai thek mathak lekai hai pa mapum aduda koigi heart patient adi aigi nakana lebidiba isala sigi chanupa atomba tomthin hai ba nga si koi heart ta 4.2 ml oduna koi leramba do doctor singa operation tawsi hai na matam thadun leiraba du ba nga si hai ba koigi Paito Life National Cell asina layang pathap sathap du hojik phaduna yamna hojik improve oiraba adugumba mafam aduni hojik angang sigi hana koigi cell asina chadangi mamang amadi chara matungda madugi phangakpa reaction kanabadu mamari khara taminase ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯖꯕꯅꯤ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯅ ꯍꯥꯏ ꯑꯣꯄꯔꯦꯁꯟ ꯇꯧꯖꯕꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯅ ꯈꯔ ꯂꯩꯔꯒ ꯇꯧꯒꯦꯅ ꯈꯜꯂꯒ ꯑꯩ ꯁꯨꯝ ꯂꯩꯕꯗꯒꯤ ꯁꯤꯒꯤ ꯂꯝ ꯄꯥꯏꯊꯣꯂꯥꯏꯠꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯃꯥꯒꯤ ꯍꯤꯗꯥꯛ ꯄꯥꯏꯊꯣꯂꯥꯏꯠꯁꯤ ꯊꯦꯡꯅꯕꯗꯒꯤ ꯄꯥꯏꯊꯣꯂꯥꯏꯠꯀꯤ ꯍꯤꯗꯥꯛꯁꯦ ꯄꯤꯖꯔꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯥꯕ ꯐꯔꯦ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯁꯥꯟꯅꯕꯗ ꯑꯣꯏꯁꯅꯨ ꯑꯃꯗ ꯑꯣꯏꯁꯅꯨ ꯃꯆꯤꯟꯕꯥ ꯃꯨꯁꯟꯗꯅ ꯈꯨꯖꯤꯟ ꯃꯨꯁꯜꯂꯛꯇꯅ ꯌꯥꯝ ꯋꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯑꯗꯒꯤ ꯁꯣꯔ ꯐꯨꯟꯒꯠꯂꯛꯇꯅ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯈꯤ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯦꯡꯅꯕꯗ ꯍꯤꯗꯥꯛꯁꯦ ꯄꯤꯖꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯇꯨꯝꯕ ꯍꯥꯏꯔꯣ ꯑꯗꯨꯝ ꯐꯖꯅ ꯇꯨꯝꯃꯦ ꯆꯥꯕ ꯊꯛꯄ ꯁꯥꯟꯅꯕ ꯈꯣꯠꯅꯕꯗ ꯑꯗꯨꯝ ꯑꯀꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯂꯩꯇꯗꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯕꯁꯦ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯥꯏꯇꯣꯂꯥꯏꯠ ꯅꯦꯆꯔꯦꯜ ꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥ ꯀꯌꯥ ꯁꯨꯕꯤꯔ ꯑꯉꯥꯡꯒꯤ ꯄꯤꯖꯕꯤꯔꯛꯄꯁꯦ ꯍꯟꯗꯛꯀ ꯊꯥ 2 ꯁꯨꯔꯦ ꯅꯣꯡꯃꯗ ꯃꯥꯒꯤ ꯊꯥꯕꯒꯤ ꯗꯣꯁꯁꯦ ꯃꯉꯣꯟꯗ ꯑꯉꯥꯡꯅꯤꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯊꯥꯕꯤꯌꯣꯅꯅꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯊꯥꯏ ꯊꯥ ꯑꯃ ꯆꯠꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯇꯣꯝꯊꯤꯟꯁꯤ ꯍꯧꯖꯤꯛ ꯑꯅꯥꯕꯁꯤ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯜꯂꯦ ꯐꯁꯨ ꯐꯔꯛꯑꯕꯅꯤꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯊꯥ 3ꯅꯦꯕ ꯃꯣꯏ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯆꯥꯒꯗꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛꯁꯦ ꯊꯥ ꯑꯃ ꯄꯨꯔꯥ ꯋꯥꯠꯂꯤꯀꯣ ꯊꯥ ꯑꯃ ꯋꯥꯠꯂꯤꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯕꯅꯦꯕ ꯑꯗꯨ ꯊꯥ ꯑꯃꯒ ꯆꯠꯁꯤꯜꯂꯒꯗꯤ ꯑꯗꯨꯝ ꯀꯤꯌꯣꯔ ꯑꯣꯏꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯋꯥꯡꯉꯦꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯖꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯥꯏꯇꯣꯂꯥꯏꯠ ꯅꯦꯆꯔꯦꯜ ꯁꯦꯜ ꯆꯥꯕꯤꯅ ꯑꯗꯣꯝꯒꯤ ꯑꯉꯥꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗꯒꯨꯝꯕꯗꯤ ꯑꯁꯤ ꯃꯥꯒꯤ ꯇꯦꯁꯀꯨꯝꯕꯗꯤ ꯇꯧꯕꯤꯔꯨꯔꯕ ꯏꯀꯣ ꯂꯧꯔꯨꯔꯦ ꯏꯀꯣ ꯂꯧꯔꯨꯕꯗ ꯔꯤꯖꯟꯁꯦ 2 ml ꯈꯛꯇ ꯉꯥꯏꯔꯝꯃꯦ 4.2 ꯆꯥꯔ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯆꯥꯔ ꯃꯇꯨꯡꯗ 4.2 ml ꯌꯨꯕꯗꯣ ꯍꯧꯖꯤꯛꯅ 2.2ꯁꯦ ꯍꯤꯡꯕꯩ ꯁꯔꯨꯛꯁꯤꯡꯗ 2 ml ꯈꯛꯇ ꯉꯥꯏꯔꯦ ꯍꯟꯗꯛꯁꯦ